Image Paodam miyeng tabiribasingbu khurumjari. Ngasigi maroiba pauda Manipurda homeopathy hidak sungnabagi thabak paikhatpada company singi maikaidagi mating pangani haibagi thajaba pirakle haina Health and Family Welfare Minister na haikre. Document registration system haudokpana lam laiba yonbada miyamda kanaba piba ngamlagani. Loinana Kakching Khunauda Ayush Integration Cell ama hangdokre. Pangmacha khaina pizari. Manipur ki Health and Family Welfare amadi Art and Culture Minister L. Jayanta Kumar na haikre Manipurda homeopathy gi layeng chawkhat hanabagi damak Minister masamak yauna official team ama India ge oina Ayush ki lamda khwaidagi mangjil thariba state Kerala da chatuna tungan ba homeopathy gi hidak songba company ahum Hongko Ausabi amadi SMPB da chatuna makoigi chairman MD amadi official sing unarure unabaduda makoiga wari sanaduna Manipurda homeopathy gi hidak sungnaba amadi hidak sungbagi damak technical support pibinaba staff singda training pinaba Manipurda phangliba medicinal plants sing market ta puthoknabagi damak chawkhat hanaba hotnabada support tawinaba haijaramle maduda company sing asigi maikidagi su mateng pangani thajaba pirakle haina ngasi Minister L. Jayanta Kumar gi secretary ta laiba office ta pawmisinga unaba amada minister na phongdokre mahakna makha takhibada khongchat adugi tungda Delhi da chatuna Union Minister of State IC for Ayush Shripad Yeso Nayaka unaduna hauzik Manipurda homeopathy medical college sariba asigi mathakta college asi boys amadi girls hostel auditorium cum examination hall staff faculty quarters sing public toilets sing sabinaba proposal tawramle Amaromda Manipur asi South East Asia faudana chatkadaba lamdam ama oibana yoga and naturopathy gi phamung chama legadaba regional and clinical research center thamnaba Loktak Lake ta Ayush flooding dispensary sabana chengba kayagi proposal pibada Union Minister of State IC Ayush Shripad Yeso Nayakna soidana sagani haibagi thajaba pirakhi haidi So the tourist kamun la bokan sidi botanical name na mami si ko the local name na si ko the Hindi marom na si ko sine karawa de kana bono sine side kana bono side kana bono haibagi madu yauna mong tan to ki haibagi madu yaure de ben pesa 20 lakh yamde 20 lakh to ni adu maduna Minister L. Jayanta Kumar na Art and Culture ga mari lainana phongdokhibada khongchat aduda Minister na Union Minister of State Culture Dr. Mahesh Sharma ga unaduna Manipur gi thanga da lairiba chawba ching senggot sagat na balupa karor 13 pibinabagi proposal piram le haiki masida natana More Cultural Campus sana ba ukhur gi kangkhui kep ta laiba Hawa Khangaida War Museum sana ba Kangla manung senggot sagat kada ba lairiba sing senggatuna loshana bagi fan pibinabasu haijaramle Proposal sing asi Union Minister na kupna yenglaba matung senthang sing thadarakani haibagi thajaba pirakle haina su ngasigi pawmisinga unabaduda phongdoki Haukiba ahing nongyai dagi ngasi ahing nongyai fawba Manipur pumbada Socialist Students Union of Manipur Sasum Proletarian Feminist Movement Manipur amasung Socialist Women Association na kaukiba pungkun marigi general strike na miyamgi mahusagi punsida chawna akaiba piri Manipur gi lam jumlo naba Myanmar da piba yaroi yalhomi kanna naba bill assembly da puthok tringai mamangda miyam da khangalo welfare sanjita da achumba wayel piu lenga ke oja singi posting amasung transfer miyam da mayek sengna khangalo haiba demand da lup mari asina kaukiba pungkun mari gi jana strike manungda tongan mafam sengda ban sawat pasingna lambi thingduna khongjang changsinbada police ka yamna chawna muknaki Imphal Ukhrul lambi gi khurai da ban sawat pasingna lambi thingduna uwa faijinduna amadi Tayar mai thabagi khongjang changsinbada police ka chawna mukna bathoki Singjamai mayeng laikai lilong hauraibi yaripok yauna Indo Myanmar lambida maira paibi yauna masing yamlaba miyamna ban sawatuna khongjang changsinki Lambida lakpa miyoi sing chathan khidabaga loinana police ka su mukna bathoki Lamlai Sagol Bantera Lamsangna chingba mafam singda su miyamna khongjang changsinduna kholau kaya lauki
Pung Kunmarigi Jana Strike Asina Imphal West East District Thawal Kakching Bishnupur District Tasu Chauna Akaiba Pikibada Natana Sarkar Masung Lanai Office Yauna Mahilo Shang Singsu Thong Hangnakide Adu Secretariat Service Di Karmachari Khara Laktuna Thabak Sunaki State Asigi National Highway State Amasung Interstate Lambi Sing the Passenger Service Yauna Malpuba Gari Sing Chenakide Adubu Marak Marakta Lanai Gari Machakara Di Chenaki Pung Kunmarigi Jana Strike Sigi Manungda Palm the Buttok Sing Tokpagi Paula Trabasu Chay Sida Satakiba Ban Jana Strike Singi Manungda Ngasi Satakiba Jana Strike Asina Quaidagi Mapumpa Satam Ama Oikibagi Mamitaki State ki Revenue Minister Karam Syam na haikre India da Manipur na ahum suba oina National Generic Document Registration System haudokpa asina lam laiba yonbada arona thop laitana matam paisa hena changdana miyamda kanaba piba ngamlagani wafam ase ngasi Bishnupur District Administration asenduna Bishnupur Mini Secretariat National Generic Document System ahanba oina haudokpagi athoiba mithungi warolda Minister Karam Syam na phongdokibani Minister na makata kibada digital world ki technology na awang bathakta kanaba piba ngamle Manipur na India ge oina ahum suba haudokliba NGDRS asi Punjab amasung Andaman and Nicobar Island da hana haudokre haiki mahakna makata kibada ngasi hangdokliba online document registration tawbagi thabak asina miyamna yumda natraga CSC amada hektat lamgi mari lainaba che sang sing thaba yabagi khudong chaba district asida phangadawriba asi daita laiba officer singna honabadagi ni haiki Thoramduda State Information Officer KH Rajen NIC gi Director General Nita Verma Bishnupur gi DC Pawan Jadap su saruk yaki Tawriba thabusingda hena accuracy oiba aduga transparency lehanba aduga buyers amadi akoi seller aduga processor singda khudong chaba mayam ama piriba online registration aduga paisa save tawba matam manghandaba adagi akoi adi Manipur gi oina khwaidagi ahanba khudong chaba phangba aduga Bharat ki state amadi union territory gi manungda ahum suba phangba ibase akoi daita leiba misak kharana honadragadi koi thokpa yaba phot nati Chahi sige class 10 ge examination haidokpada marisuba position takiba Catholic school da tambi Archana Hizam ge phangakliba maki matangda thokliba wathok asi bosem na hakchina lawbaga loina na hiram segi matangda achumba puthoknaba inquiry committee ama semlagani mahaki award pa mark nipan hapo hairiba sidi hapa ngamlaroi haina Board of Secondary Education Manipur gi secretary Akham Joy Kumar na ngasi pangmishinga unaba amada phongdokre Hazabaj, Chama Chama, Ramdi, I go examiner at the Babu head examination. Ultimately, Sobi Yadiko, I have Bahom Zepina, I'm not considerable in a Babu. But I do one day, Tanjabo, Pariswedi, Pariswedi, only began. But over the day, I say, I must be out of Taboni, or the kid was all about house party examination and the Dongan's body. Manipur gi hauzik oiriba tongan ba issue kaya asiga mari lainana Mukhyamantri na luchingba BJP gi mantri amadi MLA sing ngasi Delhi da thomjin kre makoina Delhi da lairingai da kendra gi luchingba sing unaduna hauzik Manipur gi oiriba issue kaya kendra sarkar da khanghanduna pressure pigani hairi Mukhyamantri na luchingba team asina Delhi da game tawduna lairaga Manipur gi hauzik oiriba issue sing MU gi issue border pillar gi issue yauna ata issue kaya kendra sarkar gi luchingba sing da khanghanduna madugi pressure pinanaba hairiba Mukhyamantri na luchingba team asi ngase impal thadokibani hairi team asida BJP gi mantri sing amadi MLA sing su loina ki hairi team asi Delhi da numit mangani rom lairaba yai haina thajanari adumapu chapchabadi khangdri makoina Delhi da lairingai da kendra gi luchingba sing maru oina Prime Minister Narendra Modi Home Minister Rajnath amadi HRD Minister Prakash Javadekar na chingba luchingba kaya unaduna hauzik raija sida thokliba issue kaya khanghanduna madubu solution ama puraknaba taksalaba yai haina thajanari National Health Mission ge makhada Primary Health Center Kakching Khunauda Ayush Integration NCD Cell ama ngasi National Health Mission ge State Mission Director Nomaitem Bandana Devina hangdokre launagandaba laina makhal kaya layengbada mateng pangnaba hangdokliba Ayush Integration hangdokpagi thorom adu PHC Kakching Khunauda District Health Society Kakching District na sinduna ngasi pangthoki
Thoramduda National Health Mission ge State Mission Director Nongmaithem Bandana Devi IAS na Athobe Mithung Kakchin Khunau Municipal Council gi Chairperson Laima Khumukcham na Thoramapu Chief Medical Officer Kakching SS Mangol Ayush ki State Nodal Officer Dr. Benedict Marin Non-Communicable Disease NCD gi State Program Coordinator Sairangba Singhana Akhanab Mithung Sing Oiki Manipur University da VC Sindo Uhaina Kongjang Changsiliba Siga Mari Lainana Chief Minister na ngarang MU gi Kongjang asida Lalholub amagi sel gi demand gi wafam pusalak payaning di haina musu gi President M Dayaman na phungdokre ngasi MU da pangthokpa press meet amada mangna haikibada Kongjang asi losinaba Union HR Ministry na committee ama semduna thagatlagani haiba wafam du yaningde Lalhobagi wafam Manipur gi Chief Minister na puthorakliba aduna takpadi BC ga Chief Minister ka mari lainai takpani BC na su iho asibu na thaiduna thamnaba ngahak laitana onthok onjin tawba wafam sandokli Magazine phone da bagi na traga lalhobagi sel demand pi da bagi mahiro sing da insinduna Kongjang changsel halli bani hairiba asi yumpham yawdaba wafam ni BC lokthok triba fawba Kongjang asi handokloi landam asigi mahiro sing bu nuksiba Miyoi singna Kongjang asida mateng pangbiduna MU gi BC lokthoknaba amadi mahaka naknariba miyoi singbu para ama tambirasi haiki Akhil Bharatiya Vidyarthi Parishad ABVP Jiribam unit na sinduna ngasi ayok pung 13 tawa matamda Jiribam district asida Jiri College ki mamangda Manipur University na matam kuina thabak thoram leptuna lairiba asibu atuba matamda losinduna mahusagum MU thabak tawbak ngamhalu haiduna wakan mifam pamkre Wakan mifam aduda mahairoi kayasu saruk yaki Akhil Bharatiya Vidyarthi Parishad ABVP Jiribam unit ki organizing secretary S Inauchana phungdorakpada Manipur University asi matam kuina difang tawduna laibadagi mahairoi singi career mangba yabagi fibam da laire 6 semester gi result fawba haidoktaba amadi mari lainaba thabak thoram sing panduna laibana mangjaba kaya lairakliba asi da atuba matamda waroishin ama puraknaba hona biduna mahairoi sing asigi Punsi Kanbiu Loinana Manipur University bu kansi haiduna phongdoki Jiri College ki mahairoi amana haikibada hauzik Manipur University da thokliba wathok asina maram oiduna mahairoi ekhogi punsi mangbayana laire maram aduna Manipur government na atuba matamda waroshin ama puraktuna mahausagu Manipur University asibu thabak tawba hauhanbiu haina phongdoki matungda Save Manipur University Save Students Career Declare 6 Semester Exam Result amadi Reopen Manipur University immediately haiba slogan kaya lauduna wakanifam chathaki Thasegi tarani thoida More Police ki team amana More Kaithel DI parking dagi fare hairiba lehau thabam Loken Sharma chahi nifumatoi apopolai khitraba L Irabot Sharma yaripok nongbram Ngamukhong Laisangthem Sanjit chahi kontrani pan apokpa L Kishore Sekmaijin Khunau Imphal West Police na fare hariba Sinam Subhasandra Elias Joychandra Maitai chahi kunmathoi Ingurok Awang Laikai amasung L Lokenga L Sanjit kana tharakpani hariba Haikruizam Roma chahi kontramari apokpa H Amuchau yaripok nongbram hariba miyosing asi Loop asiga karigumba hiram amatada mari lainade haina aina thingkraba Pripak Proge Senior Publicity Officer Melaina Thadorok Cherolamana Haidi State Sumang Lila Council na sinduna lai kidraba Sumang Lila gi oza lai tam tomba miyamna point kokta hairaga khangnaba saknai raba oza segi mafam da ikai khumnaba utpagi thorom amang asi uripok huidrom laikai da laiba lai kidraba oza segi yumda pangthokre thorom duda Sumang Lila na samasa sida piriba kanaba kaya amadi Sumang Lila chakwarhanabagi matangda akhang ahai kaya na khananenaki Ngasigi Thoromda State Sumang Lila Council gi Lifetime President PH Gunachandra Sharma Advisor L Tarpon President M Purnimasi amadi saknairaba artist kaya na saruyaki Sibasena Manipur State ki President M Tombina Haikre Kendra gi mihut kangbu ama ngamkhai gi chayetnaba yengsinnaba Chief Minister na chatliba tha July gi tang 19 da lakpinaba haijakiba aduda haujik chayetnariba mafam khaktanatana Manipur gi apunba pak chawba ba kilometer desengkuni thoi chahom kuntaret asi chumlibra haibadu na hauna na yengsinduna miyamda chapsana putoktuna khanghallu haina Sibasena gi office ta ngasi pangthokba pawgi mifam amada M Tombina haikre mahakna makha taraduna haikibada yengsinba aduda ngamkhai gi expert Civil Society Organization Political Party amadi khunja sing yawhangadabani Pillar number
हुम्पुतरा मापन मरिफु माथोई खक नतना अपुनबा सर्वे तौदुना तुम कोइना चटनागदबा यानचे इनगदबनी इंडिया गवर्नमेंट अमदी म्यांमार गवर्नमेंट अनिना इंग लिसिंग मचमापन हुम्पुतरेत की मार्च तांग तरादा ngамखैगी इनखिबदुदा यावरिबा मफम अदुदी नमजेल लोक तुरेंगी के थंगबा सरुक्तनी हौजिक पिलर युंगलिबा मफम सिनते तोम्बिना मखाताना हाई इंग्लिश अनि तराहुमदोगी इंडिया अमसुंग म्यांमार की ngамखैगी यानचेदा यावरिबा दुदगी मणिपुर की ओइना होराइजोंटल डिस्टेंस ता लम मांगलिबा असि मांगहनिंगदे लेफम थोकपदो मियाम अमदी सिबा सेनाना पामी इंग्लिश मचमापन निफुनिथोई की सेप्टेम्बर 18 बुद्धचंद्र महाराज का सिलोंग इनखिबा माजर एग्रीमेंट ता यावखिबा ngамखैदो अखोइना पामी स्टेट गवर्नमेंट सु माजर एग्रीमेंट ता यावखिबा मेप अदु पुथोक्तुना चुम्ब्रा येंगनी हाइकी मीन युंगो हाइबो जगह दु युंगदना इंडिया रोम द संगसन लगा अखोगी 2959.739 मीटर संगसन लगा युंगने ना हाइबो स्टेट लेरो सिबु पिथोखरे ना सिद लेरो सिबु पीबो लेते सयनबो लेते अखोगी मणिपुर की निथौगा इनगिबो कांदा यावखिबो लम्मदो मधुगी मेबदो मणिपुर सरकार ने पुथोकपिगदबने मणिपुर सरकार ने मधुगी लमखै सिंगदो तसेंग होजिबोद सुमन लेरिब्रा हाबिसे मसी जिक अखोई येंगबो ताबनी All Manipur Working Journalists Union Amjuna Sinduna Pangthokiba at Journalist Sports Meet 2018 da makok mathang takiba singda mana mathum yenthokpagi thorom amangasi Amjuna Sinduna Manipur Press Club ta pangthokre thorom du da Salai Holdings Private Limited Sagol Bantera Lukrak Pamlairaki Chairman and Managing Director Narengbam Samarjitna athoiba mitung Amjugi President in Charge K Saros Kumar Saramana thoromapu oibaga loinana Arun Enterprises Chingmairong की proprietor Arun Thangjam Amjugi advisor su oiriba ISTB की editor in chief Brojendro Ningomba Amjugi advisor N Tombiras amadi DIPR की director A Balkrishna Sarmana akhana mithung sing oigi ngasi nongalamdai pung anita ba duaida morewa number 2 Gamnom Bank da leiba yum ahumda sakangdaba singna nongmai round khara kapsalam ki loinana lethot bom khara su kapsalam le haidi mafam aduda pokhai daba lethot bom ani leiram ki police dagi fangba pauna hai pokhai khraba lethot bom taruk ki machak sing amadi kapthok khraba nongmai marugi tokning yangkhai mari muksu police na mafam adudagi fangba ngamki Kudakta Police CDO 11 Assam Rifles Singh officer Singh Amadi Atai personnel kayana mafam aduda changsin ki hairi ngasi ayu anganbada SP Tenopal Dr. Ibomcha laktuna mafam adu yengsinki yum sing adugi mapudi thongkhomang tauthang chongkhulun lungdim laikhidraba onkhole haukip ki yumni thogdok aduda mi asopandi yaukide hairi adubu yum sing adugi manungda leiba pot chai kaya amadi car amasung gari macha singsu nongmai maruna panduna amangata thoki hairi thogdok thokfamdagi fangba pauda chongkhulung lundingi yumgi building mathakta lethot bom ama pokai ki laikhidraba onkulet haukuki yum manungda ama amadi mapalda ama pokai driba lethot bom ani mafamaduda leiramki lethot bom ani adu imphaldagi bom expert team laktuna laukhatlaba matung pung 8 minute ni fu tabada Howland 5 village dagi khara chatlaga laiba mafam chaba jungle amada aso engam yaudana pokayan kre hairi Amaromda ngasi nongalamda ayo anganbada Reverend M Thongkhosai Haukip General Secretary KBC son of M Onkholet Haukip Gamnom Bank Morewa number 2 gi yumda nongmai kapsinduna amang ata thokhan babu The Hill Tribal Council More Kuki Women Union and Human Rights More amasung More Youth Club na akan mamong da yaning da phongdopagi cherol ama loop ahum asigi President ahumna sahi tawduna cherol ama thatorakli Cherol asina makha taraduna asigumba miyam laibam famda nongmai kapana chingba tamtiba thawong sing asi khudakta lepkadabani masina micham praja singda akitu jungba pokhalli haina makha tana hairi Kakching Dramatic Union ki matang kuina member oibiram badanatana secretary ki thawsu pubiramba Sri Yendrembam Ibochau Singha ayambung parengda leibana haukiba thase ki tangma paning thawkaba namita Ishwar ki khuya tan kibada Kakching Dramatic Union ki member sing amadi artist sing ngasi July tang 13 irai numit ki nungthel pung 3 tabada awaba phongdopagi mifam ama pangthokre
ꯃꯤꯐꯝ ꯑꯗꯨꯗ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯥꯇꯃꯥꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈꯤꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯅ ꯇꯧꯕꯤꯔꯝꯕ ꯊꯕꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯈꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯒꯋꯥꯒꯤ ꯀꯩꯊꯦꯜꯁꯤꯡꯗ ꯌꯣꯜꯂꯤꯕ ꯉꯥꯗ ꯀꯥꯔꯁꯤꯅꯣꯖꯦꯅꯤꯛ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯚ ꯐꯣꯔꯃꯦꯜꯗꯤꯍꯥꯏꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯟꯅ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯐꯨꯗ ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ (FDA) ꯁ꯭ꯇꯥꯐꯅ ꯆꯠꯊꯈꯤꯕ ꯔꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯄꯔꯃꯤꯁꯤꯕꯜ ꯂꯤꯃꯤꯠꯀꯤ ꯃꯅꯨꯡꯗꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯗ ꯑꯗꯨ ꯁꯥꯎꯊ ꯒꯋꯥꯒꯤ ꯃꯥꯔꯒꯥꯎ ꯇꯥꯎꯟ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯜꯁꯦꯜ ꯑꯣꯏꯅ ꯉꯥ ꯌꯣꯟꯐꯝꯗꯅꯤ꯫ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯉꯥꯁꯤꯡ ꯑꯗꯨ ꯆꯥꯕꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯦꯗ ꯑꯗꯨ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯃꯔꯣꯝꯗ ꯂꯥꯛꯈ꯭ꯔꯦ꯫ FDA ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯦꯕꯣꯔꯦꯇꯔꯤ ꯔꯤꯄꯣꯔꯠ ꯄꯤꯊꯣꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯕꯤꯖꯦ ꯁꯥꯔꯗꯦꯁꯥꯏꯅ ꯉꯥꯁꯤꯡ ꯑꯗꯨ ꯆꯥꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯟꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯗ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯔꯦꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯔꯨꯑꯣꯏꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯕꯤꯀꯥꯁ ꯗꯥꯁ ꯇꯤꯟꯁꯨꯀꯤꯌꯥ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯕꯤꯄꯤꯟ ꯄꯥꯟꯗꯦꯅ ꯕꯥꯅꯤꯄꯨꯔ ꯁ꯭ꯇꯦꯁꯟꯗ ꯗꯤꯕ꯭ꯔꯨꯒꯔ-ꯕꯦꯡꯒ꯭ꯂꯣꯔ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯐꯥꯈꯤ꯫ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨ ꯁꯤꯃꯥꯂꯨꯒꯨꯔꯤ ꯑꯃꯁꯨꯡ ꯃꯥꯔꯤꯌꯥꯅꯤꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯕꯤꯀꯥꯁ ꯗꯥꯁ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯆꯠꯊꯈꯤꯕ ꯄꯥꯟꯗꯦ ꯐꯥꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯕꯤꯍꯥꯔꯗꯒꯤ ꯔꯤꯛꯁꯣ ꯄꯨꯂꯔꯅꯤ꯫ ꯃꯈꯣꯏꯅ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈꯤꯕ ꯅꯨꯄꯤ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯁꯥꯝ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯅꯤ꯫ ꯃꯍꯥꯛ ꯖꯨꯂꯥꯏ 10ꯗ ꯀꯃꯈ꯭ꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯖꯨꯂꯥꯏ 18ꯗ ꯑꯕꯥꯙ ꯑꯁꯥꯝ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯇꯣꯏꯂꯦꯠꯇ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯃꯛ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯧꯔꯤꯗ ꯐꯤꯅ ꯂꯥꯛꯁꯤꯜꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯣꯃꯤꯑꯣꯄꯦꯊꯤ ꯍꯤꯗꯥꯛ ꯁꯨꯡꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯗꯣꯀꯨꯃꯦꯟꯠ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝ ꯍꯧꯗꯣꯛꯄꯅ ꯂꯝ ꯂꯩꯕ ꯌꯣꯟꯕꯗ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯑꯥꯌꯨꯁ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯁꯦꯜ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯎꯗꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫